Lakle lakle Inspector Tayay 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 ꯑꯍꯥꯟꯕꯃꯛꯇꯗ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯖꯦꯝꯁ ꯁꯩꯒ꯭ꯔꯨꯖꯝꯅ ꯇꯔꯥꯝꯅꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏ 1959 ꯁꯨꯕ ꯇꯥꯡꯀꯛ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯡꯕ ꯃꯣꯅꯣꯗ꯭ꯔꯃꯥ ꯑꯃ ꯑꯣꯏꯔꯤꯕ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯍꯟꯅ ꯍꯟꯅ ꯏꯀꯥꯏ ꯈꯨꯝꯅꯖꯕꯨꯠꯆꯔꯤ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤꯁꯨ ꯇꯣꯞ ꯇꯣꯞꯄ ꯋꯥꯔꯤ ꯃꯈꯜ ꯑꯃꯅꯤ ꯋꯥꯔꯤ ꯑꯁꯤ ꯑꯁꯦꯡꯕ ꯊꯧꯗꯣꯛꯇ ꯌꯨꯝꯐꯝ ꯑꯣꯏꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ 10 ꯁꯦꯀꯦꯟ ꯑꯍꯨꯝꯁꯨꯕ ꯇꯥꯡꯀꯛ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛ ꯉꯔꯥꯡ ꯇꯥꯕꯤꯈ꯭ꯔꯦ ꯇꯥꯡꯀꯛ ꯑꯁꯤꯒꯤ ꯃꯈꯥꯗ ꯑꯃꯨꯛ ꯍꯟꯅ ꯇꯥꯕꯤꯔꯁꯤ ꯑꯍꯨꯝꯁꯨꯕ ꯇꯥꯡꯀꯛ 10 ꯁꯦꯀꯦꯟ ꯂꯥꯟꯊꯣꯛꯆꯔꯤ ꯅꯨꯄꯤꯗꯒꯤ ꯃꯕꯨꯡ ꯁꯔ ꯃꯕꯨꯡ ꯔꯥꯖꯦꯁꯇꯤ ꯑꯍꯜ ꯂꯃꯟꯒ ꯄꯥꯎ ꯐꯥꯎꯅꯕꯗ ꯁꯔ ꯏꯃꯨꯡ ꯃꯅꯨꯡꯅ ꯍꯥꯏꯕꯗ ꯔꯥꯖꯦꯁ ꯃꯥ ꯌꯨꯝꯗ ꯆꯪꯂꯛꯇ꯭ꯔꯦ ꯍꯥꯏ ꯌꯨꯝꯗ ꯆꯪꯂꯛꯇꯦ ꯑꯗꯨꯗꯤ ꯁꯟꯖꯨꯒꯤ ꯌꯨꯝꯗ ꯑꯃꯨꯛ ꯁꯔ ꯁꯟꯖꯨꯒꯤ ꯌꯨꯝꯗꯗꯤ ꯑꯩꯈꯣꯏ ꯒꯥꯔꯤ ꯑꯃ ꯈꯥꯝꯗꯨꯅ ꯂꯩ ꯒꯨꯗ ꯑꯗꯨꯃ ꯐꯔꯦ ꯌꯨꯝ ꯑꯗꯨꯗ ꯑꯦꯇꯦꯛ ꯇꯧꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏꯅ ꯆꯤꯡꯅꯕ ꯂꯩꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯔꯥꯖꯦꯁ ꯈꯣꯡꯒꯨꯜꯂꯤꯒꯗꯕ ꯃꯥꯅꯤ ꯁꯔ ꯔꯥꯖꯦꯁ ꯈꯣꯡꯒꯨꯜꯂꯤꯒꯗꯕꯗꯤ ꯁꯔ ꯌꯨꯝ ꯑꯗꯨꯗ ꯑꯦꯇꯦꯛ ꯇꯧꯕ ꯇꯧꯗꯕꯒꯤ ꯂꯥꯏꯔꯅ ꯃꯥꯅ ꯑꯃꯨꯛ ꯀꯣꯏꯊꯤ ꯊꯤꯔꯒ ꯁꯔ ꯃꯆꯟꯅꯨꯄꯤ ꯍꯥꯠꯄꯁꯤꯒꯤ ꯑꯆꯨꯝ ꯃꯔꯥꯟ ꯈꯪꯗ꯭ꯔꯤꯉꯩꯗ ꯃꯥꯅ ꯁꯟꯖꯨꯗ ꯑꯃꯨꯛ ꯑꯗꯨꯅꯤ ꯍꯧꯖꯤꯛ ꯊꯧꯗꯣꯛ ꯑꯁꯤ ꯁꯟꯖꯨꯅ ꯊꯥꯡꯉꯩ ꯁꯦꯡꯅ ꯃꯍꯥꯛꯅ ꯆꯠꯊꯔꯤꯕ꯭ꯔꯥ ꯆꯠꯊꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯉꯝꯕ ꯅꯠꯇ꯭ꯔꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗ ꯃꯍꯥꯛ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯂꯩꯕꯗꯨ ꯈꯛꯇꯅꯤ ꯑꯗꯨꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯆꯤꯡꯅꯕ ꯃꯑꯣꯡꯗꯤ ꯃꯍꯥꯛꯀꯤ ꯐꯣꯟ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯧꯗꯨꯅ ꯂꯩꯕ ꯑꯗꯨꯒ ꯀꯔꯤ ꯍꯧꯖꯤꯛ ꯃꯥꯒꯤ ꯃꯃꯥꯟꯅꯕꯗꯣ ꯕꯤꯁꯥꯜ ꯃꯥꯅꯤ ꯁꯔ ꯕꯤꯁꯥꯜꯅ ꯀꯔꯤꯒꯤ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯃꯗꯨꯒꯤ ꯃꯔꯝꯗꯨꯅꯤ ꯃꯈꯣꯏꯅꯤ ꯆꯞ ꯃꯥꯟꯅꯅ ꯃꯐꯝ ꯑꯃꯗ ꯂꯣꯠꯇꯨꯅ ꯂꯩꯈ꯭ꯔꯕ꯭ꯔꯥ ꯕꯤꯁꯥꯜꯅ ꯀꯔꯤꯒꯤ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯧꯒꯗꯧꯔꯤꯕ ꯅꯠꯇ꯭ꯔꯒ ꯊꯧꯗꯣꯛ ꯑꯁꯤ ꯃꯈꯣꯏ ꯑꯅꯤꯅ ꯃꯥꯟꯅꯕꯒꯤꯗꯃꯛ ꯑꯇꯣꯞꯄ ꯀꯅꯥꯒꯨꯝꯕꯅ ꯃꯈꯣꯏꯅꯤ ꯐꯥꯖꯤꯟ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯂꯒ ꯑꯩꯈꯣꯏꯅ ꯅꯥꯀꯜ ꯑꯃꯗ ꯇꯦꯟ ꯀꯥꯞꯇꯨꯅ ꯂꯩꯔꯤꯕ꯭ꯔꯥ ꯌꯦꯛꯅꯕ ꯑꯃꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯂꯩꯕ꯭ꯔꯥ ꯁꯔ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯒꯅꯤ ꯁꯔ ꯍꯧꯖꯤꯛ ꯇꯉꯥꯏꯐꯗꯅ ꯑꯩꯈꯣꯏ ꯕꯤꯁꯥꯜꯒꯤ ꯌꯨꯝꯗ ꯆꯠꯄ ꯇꯥꯕꯅꯤ ꯑꯁꯦꯡꯕ ꯂꯤꯈꯨꯟ ꯑꯃ ꯂꯤꯅꯅꯕꯒꯤꯗꯃꯛ ꯏꯃꯨꯡ ꯑꯗꯨꯗ ꯆꯠꯂꯒ ꯑꯍꯜ ꯂꯃꯟ ꯎꯅꯔꯒ ꯑꯩꯈꯣꯏ ꯇꯉꯥꯏꯐꯗꯅ ꯎꯅꯒꯗꯕ ꯐꯅꯤ ꯁꯔ ꯒꯋꯥꯏ ꯁꯔ ꯑꯩꯈꯣꯏ ꯆꯠꯅꯅꯕ ꯇꯧꯁꯤ ꯐꯒꯅꯤ ꯁꯔ ꯑꯁ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗꯦ ꯁꯔ ꯍꯟꯗꯛꯀꯤ ꯀꯦꯁꯇꯤ ꯑꯔꯨꯕꯒꯤ ꯑꯔꯨꯕ ꯉꯥꯛꯇ ꯒꯃꯩ ꯇꯉꯥꯏꯐꯗꯅ ꯍꯧꯖꯤꯛ ꯔꯥꯖꯦꯁꯁꯨ ꯊꯤꯒꯗꯕꯅꯤ ꯀꯔꯤꯅꯣ ꯁꯔ ꯃꯗꯨꯒꯤ ꯔꯥꯖꯦꯁꯁꯨ ꯃꯥꯁꯨ ꯑꯐꯥꯎ ꯌꯥꯝꯅ ꯁꯥꯕ ꯃꯥꯜꯂꯦꯗ ꯀꯔꯤꯅꯣ ꯃꯥ ꯃꯊꯟꯇꯅ ꯑꯥꯏꯟꯁꯦ ꯃꯈꯨꯠꯇ ꯍꯦꯛꯇ ꯄꯪꯄꯥꯏꯗ ꯄꯥꯏꯔ ꯃꯤ ꯄꯪꯉꯥꯇ ꯍꯥꯠꯄ ꯌꯥꯕ ꯄꯪꯐꯥꯗ ꯐꯥꯕ ꯄꯪꯄꯨꯗ ꯐꯨꯕ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤ ꯀꯔꯤꯅꯣ ꯁꯔ ꯑꯩꯗꯤ ꯃꯥꯅ ꯊꯣꯟꯕ꯭ꯔꯥ ꯈꯜꯂꯤꯅꯤ ꯃꯇꯧ ꯀꯔꯝꯅ ꯁꯔ ꯃꯥꯅ ꯃꯆꯟꯅꯨꯄꯤ ꯅꯨꯡꯁꯤꯔꯤꯅꯦꯅ ꯀꯔꯤꯅꯣ ꯃꯆꯟꯅꯨꯄꯤ ꯋꯥꯔꯛꯀꯦ ꯂꯩꯇ꯭ꯔꯒ ꯃꯥꯅ ꯃꯤꯒꯤ ꯃꯆꯥ ꯃꯁꯨꯗꯨ ꯄꯪꯐꯨꯗ ꯐꯨꯔꯒ ꯃꯥꯅ ꯇꯧꯔꯤꯗꯨꯕ ꯁꯔ ꯃꯗꯨꯗ ꯃꯤ ꯐꯒꯗꯧꯕ ꯃꯥꯟꯗꯦꯗ ꯑꯃꯕꯨ ꯑꯣꯏꯔꯦ ꯍꯥꯠꯄꯗꯤ ꯂꯥꯜꯂꯦ ꯆꯨꯝꯃꯦ ꯑꯗꯨꯕꯨꯗꯤ ꯁꯔ ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯃꯥꯒꯤ ꯔꯥꯖꯦꯁꯇꯨꯅ ꯀꯔꯤꯅꯣ ꯄꯨꯂꯤꯁ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯀꯦꯁ ꯄꯥꯏꯔꯤꯉꯩꯁꯤꯗ ꯃꯥꯅ ꯑꯣ ꯄꯥ ꯁꯥꯗꯅ ꯃꯥꯅ ꯑꯃꯨꯛ ꯀꯣꯏꯊꯧ ꯊꯧꯗꯅ ꯀꯣꯏꯆꯠ ꯆꯠꯇꯅ ꯀꯣꯏꯊꯤ ꯊꯤꯗꯅ ꯂꯩꯔ ꯃꯌꯨꯝꯗ ꯍꯜꯂꯛꯇꯦꯒ ꯍꯥꯏꯔꯤꯗꯣ ꯁꯔ ꯀꯔꯤꯅꯣ ꯃꯤ ꯍꯥꯠꯄ ꯃꯤ ꯐꯥꯗ꯭ꯔꯤꯉꯩꯗ ꯁꯔ ꯔꯥꯖꯦꯁ ꯐꯥꯔꯒ ꯍꯥꯟꯅ ꯀꯔꯤꯅꯣ ꯑꯩꯒꯤ ꯋꯥꯇꯤꯟꯗꯣ ꯑꯃꯨꯛ ꯇꯤꯡꯊꯣꯛꯄꯅ ꯐꯒꯗꯣꯏꯖꯥꯠꯂ ꯈꯪꯗꯦꯗ ꯒꯃꯩ ꯃꯥꯁꯨ ꯑꯩꯈꯣꯏ ꯊꯤꯒꯗꯕꯅꯤ ꯃꯥꯅ ꯑꯔꯥꯟꯕ ꯈꯣꯡꯊꯥꯡ ꯑꯃ ꯊꯥꯡꯗ꯭ꯔꯤꯉꯩꯗ ꯃꯥꯕꯨꯁꯨ ꯑꯩꯈꯣꯏꯅ ꯑꯔꯥꯟꯕ ꯊꯕꯛ ꯇꯧꯗꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯂꯥꯎ ꯆꯠꯁꯤꯔꯣ ꯕꯤꯁꯥꯜꯒꯤ ꯌꯨꯝꯗ ꯆꯠꯂꯒ ꯕꯤꯁꯥꯜ ꯀꯗꯥꯏꯗ ꯂꯩ ꯃꯔꯤ ꯃꯇꯥꯒꯤ ꯌꯨꯝꯗ ꯂꯩꯕ꯭ꯔꯥ ꯃꯍꯥꯛꯅ ꯀꯔꯤꯒꯤꯗꯃꯛꯇ ꯐꯣꯟ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯧꯗꯨꯅ ꯂꯩꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯆꯠꯁꯤ ꯑꯗꯨꯒ ꯀꯔꯤꯒꯤꯗꯃꯛ ꯁꯟꯖꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯐꯣꯟ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯂꯥꯎ ꯆꯠꯁꯤ ꯒꯥꯔꯤ ꯊꯧꯔꯣ ꯐꯒꯅꯤ ꯁꯔ ꯃꯔꯛꯁꯤꯗ ꯀꯔꯤꯅꯣ ꯔꯥꯖꯦꯁ ꯍꯥꯏꯕꯗꯨ ꯂꯝꯕꯤꯗꯒ ꯊꯦꯡꯅꯔꯗꯤ ꯅꯨꯡꯉꯥꯏꯒꯅꯤꯗ ꯑꯁ ꯂꯨꯔꯤꯗꯤ ꯑꯃꯨꯛ ꯃꯁꯛ ꯈꯪꯗꯦꯅꯦ ꯀꯔꯤꯅꯣ ꯁꯔ ꯑꯩꯈꯣꯏꯒꯤ ꯁꯤꯕꯨ ꯁꯔ ꯍꯧꯖꯤꯛꯁꯤ ꯃꯥꯅꯤ ꯕꯤꯁꯥꯜꯒꯤ ꯌꯨꯝꯗ ꯑꯁ ꯕꯤꯁꯥꯜꯗꯨꯅ ꯀꯔꯤꯅꯣ ꯃꯥꯅ ꯑꯃꯨꯛ ꯐꯣꯟ ꯌꯥꯗꯕꯒꯤ ꯑꯩꯗꯤ ꯁꯤꯗ ꯂꯩꯕꯅꯤ ꯍꯥꯏꯅ ꯐꯟ ꯆꯣꯡꯊꯣꯔꯛꯑꯗꯤ ꯑꯃꯨꯛ ꯐꯩ ꯁꯔ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯦꯗ ꯕꯤꯁꯥꯜꯁꯨ ꯑꯃꯨꯛ ꯊꯤꯕ ꯈꯪꯗꯕ ꯑꯗꯨꯒ ꯁꯟꯖꯨꯁꯨ ꯊꯤꯕ ꯈꯪꯗꯕ ꯃꯔꯛ ꯑꯁꯤꯗ ꯑꯃꯨꯛ ꯈꯝ ꯐꯅꯤ ꯁꯔ ꯁꯤꯗ ꯅꯠꯇ꯭ꯔ ꯃꯣꯏꯒꯤꯗꯣ ꯃꯥꯅꯤ ꯁꯔ ꯁꯤꯗꯅꯤ ꯁꯔ ꯆꯠꯁꯤꯔꯣ ꯀꯅꯥ ꯂꯩꯍꯧ ꯌꯨꯝ ꯑꯁꯤꯗ ꯕꯤꯁꯥꯜ ꯂꯩꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯑꯃꯨꯛꯇꯪ ꯈꯪꯅꯕ ꯇꯧꯁꯤ ꯐꯒꯅꯤ ꯁꯔ ꯀꯅꯥ ꯂꯩꯕꯤꯕꯅꯣ ꯃꯤꯒ ꯂꯩꯕꯤꯕ꯭ꯔꯣ ꯀꯔꯤ ꯍꯥꯏꯕꯤꯒꯗꯕ ꯀꯔꯤ ꯄꯨꯂꯤꯁ ꯁꯔ ꯈꯣꯏ ꯃꯌꯥꯝ ꯂꯥꯛꯄꯤꯕꯕꯨ ꯀꯔꯤ ꯁꯣꯝ ꯕꯤꯁꯥꯜꯒꯤ ꯁꯔ ꯑꯩ ꯕꯤꯁꯥꯜꯒꯤ ꯃꯌꯥꯝꯕꯅꯤ ꯑꯩꯒꯤ ꯃꯤꯡ ꯔꯣꯕꯔꯠ ꯕꯤꯁꯥꯜ ꯂꯩꯔꯕꯗꯤ ꯑꯝꯇ ꯀꯧꯊꯣꯛꯄꯤꯔꯣ ꯁꯔ ꯕꯤꯁꯥꯜꯁꯤ ꯉꯔꯥꯡꯗꯒꯤ ꯊꯤꯕ ꯈꯪꯗꯕꯅꯤ ꯃꯃꯥꯟꯅꯕꯒꯤ ꯃꯌꯨꯝꯗ ꯂꯩꯔꯤꯕ꯭ꯔꯥ ꯀꯗꯥꯏꯗ ꯆꯠꯂꯤꯕꯅꯣ ꯍꯥꯏꯕꯁꯨ ꯈꯪꯗꯕ ꯐꯣꯟꯁꯨ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯑꯩꯁꯨ ꯍꯧꯖꯤꯛ ꯈꯛꯇ ꯏꯃꯥꯒ ꯄꯥꯕꯨꯡꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯦ
이마가 바bun가디 sir waru biadi imadi BP stroke tobudagi pamungda lei pabungbudi yumda lei imagi anaba senadana oh yare dadi adongi naunu pa bishalna mahakati nari bisi kana kana haibadi magati naba mama naba leirabadi maming matha ekoi mukta khongjegi aduga mahaki mobile number su aikona phone tobu matamda switch off lei asumani aina phone tobu matamda su switch off adum leiba magi atopa number sir atopa number di paidi hojikandi mi amana phone ani natraga humdi irai lai paidi adubu adongi naunu pana season atopa number ga leiragadi asengmani sir ma sumnatangi number ama khaktani paijab aduga adongi naunu pana tinari basi maroina mana tinabasi mamanaba ahum mari budi lei adubu khara yamna nagna tinaba haragadi sanju mani sir sir sanju khangbibra sir khangmagi nati sanju gi last call haibadi sanju da wari sanaba adongi naunu pa bishal adubu adongi naunu pa khongul lirakliba ki maram adom khangbi ningdabra sir aishu langta na dana leiribani ngarang digi halaktabaga sir kari marangino sir khoina mabu thibiri basi mahak asengbadi khoina khangtri adubu mahaka loinariba sanju matam kharagi mamangda mahaka loina tinarami haiba nupi ma kana nupi adugi mamingna sujalata sujalata sir aidi sujalata haisi thoina khangjati khangbiramdabi sujalata hairisi sanjuga khangnaramba nupi ama khang makoi school su punna taminai hai adubu imung manungi yanadaba khara leibadagi khana chainaba phunaba imung manung yanadaba gi thokto wa thokra thokman adubu ikhang khangawdana sujalata thawai yaudraba sibak changwena ngarang phang khareba sir adudi haribadubu man madugi khongul lirakpada sanjuna karigidamta hoji phone switch off tawdun leirba khwaidigi maru aribadi adong inau nupasu hojik thiba khangdribasi makhoi punna thabak asi sathaminariba nati sir aigi inau nupadudi aduguma mi nati mahakti monja tapchakhraba aduga hariba thabak tudasu sanjusu aigi thajadi karigi sanjubu thajabidribe maramsina karigi sir sanju hariba sisu imung manung mama mapa yamna wakhal takraba imungi masan aduguma langphanggi thabak ma tawgadaba mi nati adubu adongi naunu paga makhoi ni na hoju pabu lotunu legedori maram sikari sir lot panatabida makhoi ni thabak ama satpagi thabak ama chalabasu makhoi amadi phone mai yaudaba yaina makhoi ni maksu job legedabi maram kari nate ngarang dagi hoju pabu phone su job lebasibu yagadare asumane sir aikhoisu phone ga chatabane kari torbuno haiduna khanduna leijaramani sir aduga sir hoju haribo wafamduda aigi naunu pana mi phurongani haiba mi halongani haiba leidi aduga sir ingna tapna makhoi ni dine adum yamna wakhal tana loina khraba fataba thoba mata tawgani haibasi sir madudi ai thajaba sungangam tasena mak inaunu paga adu maga tinariba sanjuga makhoi ni na fataba thabak tawrami hairaba sune ai pak thajaro oh adona yamna confident leina hairi pare du adongi inaunu pagi magi photograph ai photochra kisa ai phone da diawi sir masibo yani sandos sir photo sem daloksan pani sir phone dom do pebiro sidale si to pebio yare aduga adong inaunu pakari uma halak labadi ekhodi soidana pau pebiro sina aigi card si passion pani sir ai inaunu pala labadi soidana hajar kani sir inaunu pabu phangna bona bada sir mating khita pangbiu adong inaunu pa phangna na bai koi yamna kan honar aduga kariguma khanglabadi losen biganu ko tasengna harabada migi di machanu pi ma hoji hoji leitriba makhoi ni no orambe oramdabe mahak yormase yormdabase tasengmudi sanju haribase sir sanjuna matau karamna sanjugadi imung asiga thodo wa thokra thom haibadi sanju amadi sujalada makhoi ni loina da namagi namak mabung rajesh na kayara khana thina phuki bagi thodo wa thok phabo leki madunu maram orga thawdok asi sanjuna revenge satharko oiramgadra haidna khanaba le adabu hauju phabugi di khangri aseng ba khangri bani na khoi haiba ngamtri fare dudi akhoi muk chacharuki funny sir kari haige da bano khangre da sir haujik tawri ba mong chida mi hatu ga sumai na lot laga leiba se sir nati kayam kuina lot ka dori jano sir gamai
ꯃꯈꯣꯏꯅꯤꯅ ꯍꯥꯠꯂꯤ ꯑꯃꯁꯨꯡ ꯍꯥꯠꯇꯦ ꯍꯥꯏꯕꯗꯤ ꯆꯞ ꯆꯥꯅ ꯑꯩꯈꯣꯏ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯑꯗꯨꯕꯨ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯈꯔꯅ ꯁꯣꯏꯗꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯨꯡꯗ ꯃꯔꯨꯑꯣꯏꯅ ꯁꯟꯖꯨꯅ ꯊꯕꯛ ꯑꯁꯤ ꯆꯠꯊꯔꯝꯕ ꯌꯥꯏ ꯊꯕꯛ ꯑꯗꯨꯗ ꯕꯤꯁꯥꯜ ꯃꯇꯦꯡ ꯄꯥꯡꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯈ꯭ꯋꯥꯏꯗꯒꯤ ꯉꯛꯂꯤꯕꯗꯤ ꯃꯁꯥꯅ ꯁꯦꯠꯈꯤꯕ ꯁ꯭ꯀꯨꯜꯒꯤ ꯌꯨꯅꯤꯐꯣꯔꯝ ꯍꯣꯡꯗꯣꯛꯂꯒ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯒꯤ ꯗ꯭ꯔꯦꯁ ꯁꯦꯠꯆꯜꯂꯝꯂꯤꯕꯁꯤꯅꯤ ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯊꯧꯗꯣꯛ ꯑꯁꯤ ꯃꯐꯝ ꯑꯃꯗ ꯏꯔꯥꯏ ꯂꯥꯏꯅꯗꯤ ꯆꯠꯊꯕ ꯑꯣꯏꯔꯝꯂꯣꯏ ꯁ꯭ꯀꯨꯜꯒꯤ CCTV ꯐꯨꯇꯦꯖꯇ ꯅꯨꯄꯤ ꯃꯆꯥꯗꯨ ꯁ꯭ꯀꯨꯜꯗꯒꯤ ꯊꯣꯛꯈꯤ ꯍꯥꯏꯕꯗꯤ ꯌꯥꯎꯔꯤ ꯁꯔ ꯀꯔꯤꯅꯣ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯃꯣꯏꯒꯤ ꯁꯟꯖꯨ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣ 마저 스쿨두다 담만이나 서 마디 누미투부 스쿨드 까바 까다바 CCTV다가 right 난 할부도 좀 가만 아두부 스쿨두다 까보르가디 뭐코이니 마마 안반디 스쿨 까바이 와하이데 그리노 서 뭐코이니 타박 레이타바다기 스쿨 사트라 잘라 서 나트라가 서 뭐코이니도 스쿨 사트리도 수살라타나 윰다 할락바 nga이버기 오이나 뭐코이니 레이리브 잘라 서 소이다 오이람동 마레버 서 ꯃꯈꯣꯏꯅꯤꯅ ꯐꯥꯔꯒ ꯄꯨꯔꯒ ꯃꯐꯝ ꯑꯃꯗ ꯀꯔꯤꯅꯣ ꯍꯥꯠꯇꯣꯛꯑꯒ ꯃꯕꯨꯡꯅ ꯊꯤꯅ ꯄꯨꯈꯤꯕꯗꯨꯒꯤ ꯂꯃꯟ ꯈꯣꯝꯕ ꯑꯣꯏꯅ ꯑꯗꯨꯒ ꯁꯔ ꯀꯗꯥꯏꯗꯒꯤꯅꯣ ꯅꯨꯄꯤꯒꯤ ꯐꯅꯦꯛ ꯐꯤꯔꯣꯜ ꯑꯃ ꯊꯤꯔꯒ ꯃꯣꯏꯅ ꯕꯦꯛ ꯃꯅꯨꯡꯗ ꯍꯥꯞꯆꯜꯂꯒ ꯍꯨꯟꯗꯣꯛꯄ ꯑꯣꯏꯔꯝꯃꯗꯤ ꯁꯔ ꯒꯥꯎꯃꯩ ꯃꯗꯨꯗꯤ ꯑꯩꯈꯣꯏꯅ ꯋꯥꯈꯜꯗ ꯁꯥꯒꯠꯄ ꯋꯥꯅꯤ ꯑꯁꯦꯡꯕꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯈꯪꯗꯦ ꯍꯧꯖꯤꯛ ꯑꯃꯝꯕꯗꯅꯤ ꯑꯩꯈꯣꯏꯅ ꯇꯦꯟ ꯀꯥꯞꯂꯤꯕ ꯑꯗꯨꯕꯨ ꯊꯤꯕ ꯇꯥꯕꯅꯤ ꯐꯪꯅꯅꯕꯒꯤꯗꯃꯛ ꯃꯤ ꯍꯥꯠꯄꯗꯨ ꯃꯥꯂꯦꯝ ꯑꯁꯤꯗꯗꯤ ꯂꯩꯔꯤꯕꯅꯤ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯑꯇꯤꯌꯥꯗ ꯆꯠꯈꯤꯕ ꯅꯠꯇꯦ ꯄꯇꯥꯟꯗ ꯂꯣꯠꯈꯤꯕ ꯅꯠꯇꯦ ꯃꯈꯣꯏꯅ ꯃꯐꯝ ꯑꯃꯗ ꯂꯣꯠꯂꯕꯁꯨ ꯃꯈꯣꯏꯕꯨ ꯅꯝꯗꯨꯅ ꯆꯤꯡꯊꯣꯛꯇꯨꯅ ꯃꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯩꯔꯥꯛ ꯄꯤꯕ ꯍꯥꯏꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯊꯧꯅꯤ ꯁꯟꯇꯣꯁ ꯁꯔ ꯅꯝꯕꯔꯁꯤꯡ ꯑꯗꯨ ꯁꯔꯚꯤꯂꯦꯟꯁꯇ ꯊꯝꯃꯤꯕ ꯅꯠꯇ꯭ꯔꯥ ꯁꯔ ꯁꯔꯚꯤꯂꯦꯟꯁꯇ ꯊꯝꯖꯔꯤ ꯍꯦꯛ ꯅꯝꯕꯔ ꯑꯗꯨꯅ ꯑꯣꯟ ꯇꯧꯔꯛꯄ ꯃꯇꯝꯗ ꯀꯗꯥꯏꯗ ꯂꯣꯀꯦꯁꯟ ꯑꯣꯏꯈꯤ ꯍꯥꯏꯕꯗꯨ ꯈꯪꯒꯗꯕꯅꯤ ꯃꯤꯀꯨꯞ ꯑꯃꯠꯇ ꯃꯥꯡꯍꯟꯗꯅ ꯃꯐꯝ ꯑꯗꯨ ꯌꯧꯅꯅꯕ ꯍꯣꯠꯅꯔꯒ ꯃꯈꯣꯏꯕꯨ ꯑꯩꯈꯣꯏꯅ ꯈꯨꯗꯨꯝ ꯆꯟꯅꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯐꯅꯤ ꯁꯔ ꯑꯗꯨꯒ ꯔꯥꯖꯦꯁꯀꯤ ꯈꯣꯡꯒꯣꯜ ꯂꯩꯁꯤ ꯔꯥꯖꯦꯁꯅ ꯑꯃꯨꯛ ꯃꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯤꯕꯁꯤꯅ ꯀꯔꯤꯒꯤꯗꯃꯛ ꯇꯁꯦꯡꯅ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨ ꯈꯪꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯆꯟꯅꯨꯄꯤ ꯁꯟꯖꯨꯅ ꯍꯥꯠꯂꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯂꯝꯕꯤꯗ ꯊꯦꯡꯅꯕꯗꯒꯤ ꯁꯟꯖꯨꯕꯨ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯇꯥꯈ꯭ꯔꯕꯗꯤ ꯑꯐꯕ ꯑꯣꯏꯔꯣꯏ ꯑꯩꯈꯣꯏ ꯃꯍꯥꯛꯀꯤꯁꯨ ꯈꯣꯡꯒꯨꯜ ꯂꯤꯅꯅꯕ ꯆꯠꯁꯤ ꯆꯂꯣ ꯀ꯭ꯋꯤꯛ ꯐꯒꯅꯤ ꯁꯔ ꯆꯂꯣ ꯊꯧꯔꯣ ꯑꯁ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗꯦ ꯑꯃꯝꯕꯗ ꯇꯦꯟ ꯀꯥꯞꯄꯁꯤꯁꯨ ꯑꯁ ꯈꯪꯗꯦꯗ ꯃꯤꯠ ꯎꯏꯁꯜꯂꯒ ꯄꯨꯝꯃꯝ ꯃꯝꯕꯗꯨꯅꯤ ꯃꯥꯏꯀꯩ ꯀꯔꯣꯝꯗ ꯀꯥꯞꯄꯅꯣ ꯈꯪꯗꯕꯗꯨꯅꯤ ꯀꯃꯥꯏ ꯃꯥꯡꯗꯤꯌꯣ ꯐꯅꯤ ꯁꯔ ꯑꯃꯝꯕꯗ ꯇꯦꯟ ꯀꯥꯞꯄꯒꯤ ꯃꯑꯣꯡꯗꯣ ꯇꯝꯕꯅꯤꯅ ꯁꯔ ꯆꯂꯣ ꯐꯪꯅꯤ ꯁꯔ ꯑꯁꯤꯒꯤ ꯆꯤꯡꯒꯣꯜꯗ ꯑꯝꯇ ꯈꯥꯝꯒꯤꯁꯦ ꯑꯁꯤꯗ ꯑꯝꯇ ꯈꯥꯝꯃꯨ ꯀꯥꯏꯗꯅꯣ ꯑꯁꯤꯗ ꯑꯝꯇ ꯈꯥꯝꯃꯨ ꯋꯥꯅꯤ ꯑꯩ ꯀꯔꯤꯅꯣ ꯀꯥꯏ ꯈꯥꯝꯃꯨ ꯍꯥꯏꯅꯣ ꯌꯥꯔꯦ ꯈꯥꯝꯃꯨꯁꯦ ꯑꯝꯇ ꯈꯥꯝꯃꯨ ꯀꯔꯤꯅꯣ ꯁꯤꯗ ꯑꯃꯨꯛ ꯀꯔꯤ ꯂꯩꯒꯦ ꯀꯩꯃꯨꯛ ꯂꯩꯕ ꯅꯠꯇꯦ 시대 이행시 그리노 너디 시대가 일리게미 시대 레이버 나티 그리고 마부 펑러버디 마파마시다 프로거든 마파마시다 그리기도 마파마시다 마파마시다 이라블랍다나네 아이기 전우비기 시박상 훈독 넘리버도 마파마시다 가지등 잘라가네 마파마시다 전우비버 마코이나 프로키바 하우지노 마코이나 그래 와이들 로리바 에이 산조 나는 너네 내려보내 에이 망다 털어 에이 핵탱 나봐 못본다 나 거기까지 더위양어 나 거기까지 더위양어 더라지 그이노 너는 어디암 손털이도 그이네 낭기선도 거기 시선 그리기노 어디암 손타가 나는 손털어버디 에이쿠시 레이타디 너 그다이드나 살라가 에이쿠네 티르거든 없이 나이코 실타지게 시디 그이노세 포토 그다이노 시로 포토 다름이시 시디 아마닝기 워터 서플라이도 넣어주시고 그다이기 워터 서플라이 시모 범직한 시기 포토 시 다름이시는 거이기 시도 ꯃꯈꯣꯏ ꯃꯤ ꯑꯅꯤ ꯑꯍꯨꯝ ꯃꯤꯗꯤ ꯃꯁꯛ ꯑꯃꯠꯇ ꯈꯪꯗꯦ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯁꯤꯗ ꯐꯣꯇꯣ ꯇꯥꯔꯝꯃꯤꯁꯤ ꯑꯩꯅ ꯆꯤꯡꯅꯕ ꯂꯩꯔꯦ ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯆꯠꯅꯕ ꯇꯧꯁꯤ ꯂꯩꯕꯨ ꯂꯩꯔꯕꯁꯨ ꯂꯩꯇꯕꯨ ꯂꯩꯇ꯭ꯔꯕꯁꯨ ꯐꯣꯇꯣ ꯑꯁꯤꯒ 이찬누피기 터도시가 머리 레이너리브를 레이너도 라이브도 잡잖아 강하니 마파마도 그 자세나 봐더시 이타 마치 그 자세들인게다 마치 폴리스 떠먹어 폴리스 있는 마파마도 타르가 그게 잡이나 버디 그리게 어이 낭냠 기르가네 낭리호
ꯅꯪꯅꯤ ꯍꯧꯔ ꯆꯠꯂꯣ ꯄꯨꯂꯤꯁꯇ ꯇꯝꯃꯨꯔꯣ 시리ꯕꯁꯦ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤꯅꯤ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤ ꯑꯁ ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦꯗ ꯈꯨꯠꯂꯥꯏꯒ ꯄꯥꯏꯔꯝꯃꯣ ꯍꯣꯔꯦꯟ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯈꯨꯠꯂꯥꯏꯒ ꯌꯥꯎꯗꯕꯅꯤꯅ ꯃꯤꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯈ꯭ꯔꯗꯤ ꯍꯥꯏꯕ ꯋꯥꯅꯤ ꯌꯥꯝ ꯀꯤꯕꯒꯤ ꯋꯥꯔꯣ ꯍꯥ ꯌꯥꯝꯅ ꯀꯤꯕꯒꯤ ꯋꯥꯔꯣ ꯈꯨꯠꯂꯥꯏ ꯌꯥꯎꯔꯕꯁꯨ ꯌꯥꯎꯗ꯭ꯔꯕꯁꯨ ꯃꯈꯣꯏ ꯑꯃꯃꯝꯇ ꯉꯛꯊꯤ ꯆꯞꯇꯨꯅ ꯃꯈꯣꯏꯕꯨ ꯏꯆꯟꯅꯨꯄꯤ ꯍꯥꯠꯈꯤꯕꯒꯤ ꯂꯃꯟ ꯁꯤꯡꯕ ꯉꯝꯗ꯭ꯔꯕ ꯑꯩꯅ ꯉꯥꯏꯍꯥꯛ ꯂꯩꯇ ꯑꯩꯅ ꯐꯨꯗꯨꯅ ꯂꯩꯔꯕ ꯅꯨꯄꯥꯅꯤ ꯃꯥꯅ ꯀꯔꯤ ꯇꯧꯒꯗꯣꯏꯕ ꯃꯔꯤꯜ ꯂꯩꯔꯒ ꯃꯥꯅ ꯑꯩꯉꯣꯟꯗ ꯂꯝꯕꯥ ꯄꯥꯎꯗꯅ ꯃꯥꯅ ꯑꯩꯉꯣꯟꯗ ꯁꯤꯡꯅꯔꯝꯗꯅ ꯑꯗꯨꯗꯤ ꯅꯠꯇꯗꯅ ꯃꯄꯥꯡꯒꯜ ꯌꯥꯎꯗꯕ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤꯗ ꯃꯥꯅ ꯀꯔꯤꯒꯤꯗꯃꯛꯇ ꯅꯠꯇꯦꯗꯣ ꯁꯤꯗ ꯁꯤ ꯐꯣꯇꯣꯒ꯭ꯔꯥꯐ ꯑꯃ ꯁꯤꯗ ꯇꯥꯔꯝꯃꯒ ꯁꯤꯒ ꯅꯠꯇꯦ ꯀꯔꯤ ꯃꯔꯤ ꯂꯩꯅꯔꯝꯗꯣꯏꯕ ꯑꯩ ꯅꯪ ꯋꯥ ꯉꯥꯡꯂꯛꯀꯅ ꯅꯪ ꯀꯤꯅꯔꯒꯅꯦ ꯅꯪ ꯋꯥ ꯉꯥꯡꯂꯛꯀꯅ ꯑꯁ ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦꯗ ꯆꯠꯁꯦꯕ ꯍꯧꯖꯤꯛ ꯃꯐꯝꯗꯨ ꯆꯠꯁꯦꯕ ꯑꯗꯩꯗ ꯐꯣꯇꯣꯒ꯭ꯔꯥꯐꯁꯤꯒ ꯃꯐꯝ ꯑꯁꯤꯗ ꯐꯣꯇꯣꯁꯤ ꯇꯥꯔꯝꯂꯤꯕꯁꯦ ꯃꯈꯣꯏ ꯃꯗꯨꯗꯤ ꯌꯥꯎꯕ ꯃꯤꯁꯤꯡ ꯑꯗꯨ ꯁꯣꯏꯗꯅ ꯐꯣꯇꯣ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯔꯝꯃꯤ ꯂꯩꯕꯨ ꯂꯩꯅꯔꯕꯁꯨ ꯂꯩꯕꯨ ꯂꯩꯅꯗ꯭ꯔꯕꯁꯨ ꯃꯐꯝ ꯑꯗꯣ ꯑꯔꯤꯕ ꯃꯐꯝꯅꯤ ꯋꯥꯇꯔ ꯁꯄ꯭ꯂꯥꯏ ꯑꯣꯏꯔꯝꯃꯒ ꯃꯐꯝ ꯑꯗꯨ ꯑꯣꯏꯈꯤꯗ꯭ꯔꯕꯅꯤ ꯆꯠꯁꯤꯂꯣ ꯃꯐꯝ ꯑꯁꯤꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯕꯗꯣ ꯑꯁ ꯑꯗ ꯑꯩꯅ ꯉꯛꯏꯗꯤ ꯁꯤꯗꯩꯗ ꯋꯥꯇꯔ ꯁꯄ꯭ꯂꯥꯏꯗꯨꯒꯗꯤ ꯐꯅꯌꯥꯝ ꯂꯥꯞꯅꯔꯤꯗ ꯁꯤꯗꯩꯗ ꯁꯤ ꯇꯥꯔꯝꯃꯒ ꯅꯠꯇꯦ ꯂꯝꯕꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯐꯨꯔꯤꯀꯥꯎꯗꯒꯤ ꯇꯥꯍꯧꯕ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦꯗꯅ ꯃꯐꯝꯗꯨꯗ ꯆꯠꯂꯒ ꯌꯦꯡꯕꯗꯤ ꯌꯥꯏꯗꯅ ꯐꯔꯦ 이다우나 농하이들이 자식 자식아 너 자식아 너 자식 너 자식아 너 자식 너네 너네 이놈 걸로 거기 자식아 덩치라 저 시댁이만 폰게 멀리게 겨울에 저 어이 감독래 싱크라 비타그래 브레드 크르스 오늘 수비면 ब्रेड का दी चाबी यादिन चादरगन सीतारेदना कैदोरनी अखोइना मखोइ बुमफम से सुम थाक लेबदी कनाना ngमदोरिगे ngakoma adida yamna lamna yone ada gari masani hum laisibo kaino police ro hey asi police ro ngadrane police man deda police ti kana ta kodoba hey karino phone gadi nang ado basam nadrane 폰이 로이 빠실래 아도 무사되게 모이남 두수 빠이디나 모이는 빠이들가 거리게 아들 아이시 모이미 아니 어훔수 말이다 니 어훔니니 아다 바이크 타루가 니 라이시 야래 까나노 하이브디 영시 아두가 시가시 통론절 호이 론절 론절 야래 손들어 마탁지 까클리 영시 호이 Akoi, sida dari gleb kumsi, sida gi paktaji, pakto, yengsi. Moi ohni. Natraga, mafam asigi, tabain kanging san bami la jaro. As nakoi, lakpu ra basu. Akoi matak sida lera yeng silos. Tangai padraga. Lagan matwai deni gano mangdo. Yaris. Domini yengsi ko. Kana na pau pivo jan. moi si phone amase sigi phone ji dum tharaga leramane adu makhut pudi punba karige adu nang muthat khidro muthat pudi muthat khibane ba amta check toro yenge ko kaigino nang phone thaidi mutalo kaigino mutalo ni kaigoni musi mutalo mutale kaigino nang phone thaidu 폰다 모이네 그 police다 메시지가 이자라 기행기 떠보니다 아씨 야데 폰 타봐야돼 낭기도 ngan 기브로 ngan 버디 아핏 ngan 그래 무탑던데 한 그래 오케이 야래 낙살래 모이 낙살래 그다이노 로 수마카 꼼다슬로 뭐코시 덱상부가 농마시는 남라게 더 파르갈래 로 손들어 코이 로 꼬모라 모이 오기니고 야네 로 솜 정절로 가리 카운 그래 아무 카운 그래 너 진짜로 지들어 내고 지다서 시대 그남래 티네 너네 더 포토그래프 찍는 거 아니나 하이드로 그림들 내려 모이나 시대 포토도 어디 그리 말이 내는 거네 헤이 리금 그나노 헤이 리금 너구당 그러 지우라 탕글래
ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯁꯤꯗ ꯃꯤ ꯂꯩꯔꯝꯃꯤ ꯎꯗ꯭ꯔꯥ ꯑꯩ ꯅꯈꯣꯏ ꯀꯅꯥꯅꯣ ꯅꯈꯣꯏ ꯀꯅꯥꯅꯣ ꯍꯥꯏꯌꯨ ꯅꯈꯣꯏ ꯀꯅꯥꯅꯣ ꯑꯩꯈꯣꯏ ꯀꯅꯥꯃꯨꯛ ꯅꯠꯇꯦ ꯑꯩꯈꯣꯏ ꯁꯤꯗ ꯁꯨꯝ ꯃꯐꯝꯁꯦ ꯁꯨꯝ ꯀꯣꯏꯕ ꯂꯥꯛꯄꯅꯤ ꯀꯔꯤ ꯃꯐꯝꯁꯦ ꯀꯣꯏꯐꯝ ꯂꯣ ꯃꯐꯝ ꯑꯁꯤ ꯀꯣꯏꯐꯝ ꯂꯣ ꯅꯠꯇꯦ ꯑꯩꯈꯣꯏ ꯁꯨꯝ ꯊꯕꯛ ꯁꯨꯝ ꯂꯥꯛꯄꯗꯒꯤ ꯃꯐꯝꯁꯤꯗ ꯁꯨꯝ ꯌꯦꯡꯅꯤꯡꯗꯅ ꯁꯨꯝ ꯆꯪꯉꯛꯄꯅꯤ ꯃꯐꯝꯁꯤꯗ ꯌꯦꯡꯅꯤꯡꯕ ꯆꯪꯉꯛꯄꯅꯤ ꯆꯪ ꯁꯤꯗ ꯆꯪ ꯁꯣꯝꯒꯤ ꯀꯥꯁꯦ ꯆꯪꯉꯨ ꯍꯩ ꯆꯪꯉꯨ ꯍꯥꯏꯕꯅꯤ ꯑꯩ ꯍꯦꯛ ꯂꯦꯡꯕꯗ ꯈꯨꯠꯇ ꯄꯥꯏꯔꯤꯕꯁꯤ ꯈꯪꯕ꯭ꯔꯥ ꯅꯊꯋꯥꯏꯗꯨ ꯃꯥꯡꯅꯤꯡꯗ꯭ꯔꯕ ꯆꯪ ꯀꯥꯁꯦ ꯆꯪ ꯅꯈꯣꯏ ꯄꯨꯂꯤꯁꯔ ꯄꯨꯂꯤꯁꯅ ꯊꯥꯔꯛꯄ꯭ꯔꯣ ꯀꯗꯥꯏꯗꯒꯤ ꯄꯨꯂꯤꯁꯅꯣ ꯑꯩꯈꯣꯏ ꯁꯨꯝ ꯃꯤ ꯑꯃ ꯁꯨꯝ ꯊꯤꯕ ꯀꯔꯤ ꯀꯅꯥ ꯃꯤ ꯊꯤꯕ ꯀꯅꯥ ꯃꯤ ꯊꯤꯕ ꯅꯠꯇꯦ 이만한 것 좀 들었거니 좀 하이 쪼그네 좀 돌려 만흥도 딜로 시안 그래 가만히 둬봐 야네 만흥도 좀 탐지 아이 거기 대복 방토불로 이들 파오버디 정시 아두가 아이 그 정말 포마스되기 타바가시 방톡 넘나가 양 짝해나 버덕시 어두부 마코이네디 뭐 거기 싹 우크리들이 오 노 좀미네 마코이네 뭐 거이니기 싹 우크레고 어두라바데 거이니기 싹 우크라바데 타바가시 거이네 스타바니 하니 컹크란 감동내듯이 어두라가나 마코이 어흠시쇼 마코이 홈시쇼 로션도 따르잖아 마두나 트라바데 거기 람비 못을 내 시작에 하이드는 먹고 있는 마파마 스마 사나 마삭 딱 나로 또 뭐든 들어봐도 야라 너 샘사슬로 Good evening sir Good evening 가모이 Sir 그리노 저 거기는 막하 또 그도 sir 가모이 하우주 파부도 클루 못을 내 Surveillance 탐리시니 아드나 그리 뭐 클루 몰이 있다니 케이스 막하 사트니 알레 가나나 그리 이름 사트리브노 하베시 징나나 하우주 파부도 거기 산주 티포 감들 아무럼다 비샬수 티펑들 विशाल अमदी संजू नुमित असिदा स्कूल काकिदबगी मरम करिगिनो हाइबा इमुंग मनुंग हंगबा मतमदा मखोय नुमित सिदी थबक अमा लई हाइ थबक सि करि थबक नाइबा सुमा पासिंग अमत खंगद्रे मयामदैनो कॉल तोरा हंगबसु मार्क्स नुमित सि स्कूल चते हाइ अदुनदि थबक असि मखोय अनिना स्कूल चतबा मखै लंबीदा सुजलता ngairega थबक असि चथरिब्रा ख्वाइदि ngaliबदि स्कूल की यूनिफॉर्म अदुगी मथकदा थांगना थिनबदु फजना फुरितु लोक्थोइ 마피 머론도 록토가 또버 피로는 세살리시니 마시니 콰딩 ngakliबसि अदुगा पोस्टमार्टम रिपोर्ट सो दिलाक्ट स्क्रीनो सर पोस्टमार्टम रिपोर्ट से खरे यांगना लादि फगदब अदुबु लाक्त्रबसु आइखुनि सिंगनबा खरदि नुपी एसि सेक्सुअली असॉल्ट सोदिना सथबगी खुदम फग पोस्टमार्टम रिपोर्ट अदि असेंग पुनमक तो लोइना खंगन अदुगा हौजि अखोइना सस्पेक्ट वरिबा संजू मागा तिनबा बिशा केस असिदा तसेंगना यावरिब्रा नत्रगा यावदबो ओरगन मखोइन हौजिक फावबो लोतुनु लेरिबा सिना करिनो हाबसि सर मखोइ यावदि यावरमदौ मालेदे सर मखोइन हौजिक तौरिबा मोंगसिदि फोन मुथलगा मयुमदसु लाक्तबा सर अदुगा खना चैनबगी थौदोकसु थोकिबा अदुबु मबुंग अदुना कदोमदम चटख्रब माहकसु थिबा फंगि हौजिक अखोइना थिबा फंगद्रबा संजू मबुंग राजेशना कदाइदगी थिगदौरिबा मसिनि ngakpati अमरोमदा फत्तनुंगदा थोकद्रा हाइदना सोमदना मो संजूगी मयुमदना पुलिस nga halaga thame adubu yengba tabane kari lege haibad sir kadore santos sir hauju sir yembiu sir shiri location kari location sir only 10 second kari 10 second mani sir sanjugi phone sir sanjugi phone 10 second on tarumba aduga location come on quick fast अखोई मफम सुनब तौसी गवाई गाड़ी थौदों तो फगनी सर अखोई गिटिंग गो फनी सर नो चसलो संतोष फनी सर गाड़ी थौजों दौरे सर लो चच मफम अदुनि क्या 10 सेकंड खतंग लोकेशन ओरबसी सोइबदि मखोइन फोन थाबो ओइबम नत्रगा खंगलरोय हाइना तौरिब्रा चच सर करीनो शोना कोइदे करीनो खुदोन अमा पीबा ओइनिने सर अखोइसु करीनो उपाय मता लेतबदुदगी करीनो 10 सेकंड खक्तंग दि थाबसदे खोइदो करीनो इन्फॉर्मेशन दु पिरगिना तौबो सोइदन ओइरंगनी नुंगाइ जखरेदगो जाइदा ओइबा मोबाइल फोन नुंगाइबसे नुंगाइ 10 सेकंड गि मनुंगदा दम लोकेशन सकता थोकनी गमै थौजल फगनी सर
kay no sila sibo. Kanan. Vishal. Sanjo. Nang kiyam soke. Kay no. Ako'y natiri mi didi. Sinali. Ngaiko. Karigina. Mako'y ni mamit mamay punchindana. Makong makot punchilaga leriba. Kulay pa iba singasina ka na. Ataga. Mako'y ni na mapamasida. Nasaan video halaga. Mako'y ni lakoda. Kulay pa iba naro na pabo naman eh. Ngaiko. Hangagayang siya. Sanjo. Kana. Haulo. Ay, janupi ka na nahali. Tamarajes. Ako'y na. Kali. Nako'y na. Nati. Ako'y na harpa nati. Kana nahali yo. Ay. Chachi tayo ne. Ako'y na nati. Ako'y mo pajan punchili mo bichi. Nachan karikichi. Nachan karikichi. Nati. Tamarajes. Ako'y na nati. Karano huri mo. Ako'y na nati eh. Amok tagay ko. Ako'y na ne. Tangko sa manong na pulo ramali. Hey. Karigino. Ako'y pulo na kayo. Hey. Nako'y ang mamanusik toga. Na try to know the book either money. Karigino kayo kanari daw. Ha? Tamarajes. Mapaanila di ba singasina? Mako'y na. Ako'y bu habani. Hayo. Mako'y ka na nayo. Loy na hayo. Ako'y kut puli ba siya magtatadupyo? Kung puli ba siya magtatadupyo? Mako'y manong si Dehek siyang magpaga. Ako'y marimang hasang siya Mako'y ba namdaro kulay mo laga? Mako'y ba mutong puse? Natrabadi. Mako'y nawangang na bata. Ako'y ani busong may haki matong nahala ni Haikrabadi. Suwede na maki. Tamarajes. Nako'y sukudong tiba nangani. Aigi kuto puli ba siya magtatadupyo? Aigi kuto puli siya magtatadupyo. Tamarajes. Ay Vishal ne. Aigi kuchi siya magtatadupyo. Aigi kuchi siya magtatadupyo. Karino mo ni na hasibo. Mo'y ani na tabog si Chataba mo'y party oramadi. Natine. Mako'y makongju puli duga. Mapana kulay pa iba singsiga. Mako'y na habi sibu tajagadra. Nati. Nasaan video mako'y ni na hatpo oramadi. Hatpo oramagana. Aigi kataloy ba tabanidra. Mapamasida mga chapaga. Mako'y ni bu lusilaga lorira. Nati. Tamarajes. Ako'y na nati. Tajabida ba tawagano. Ako'y kuchi tadupyo. Kulay pa ba singsi changari. Apa mo iroy. Tamarajes. Ako'y na harisya mong tatabyo. Nako'y na karigo maminam mo irang matarabade. Nako'y aigi kuto shigri. Masimadi nako'y tajo. Tamarajes. Asimani. Ay wapam singdo loy na hajege. Todo asimataw karoon na Tokyo na habito. Ay po namang loy na hajege. Tamarajes. Ako'y kuto puli ba siya mong tatadopyo. Amok tatadopyo. Kari, pulis. Kino, pulis lang sige. Ay, sige misinchi. Pulis kami oras maniya dito. Ay, check it out. Ay, check it out. Hey, check it out. Ay, check it out. Kari sare. Azik din nakong na nakot loy na kapire. Hey, loy punjol. Manong stok kana ligo. Chong. Pulis sir. Ay, manong na kana ligo. Nako'y manong na kana lagi. Sir, ako'y manong dali. Ako'y si manong da. Karino sodi lo oli ni torsi. Oh, sila lady ni sodi. Sir, karino ne no di manong da. Karino ne. Sir. Kadare gamay. Sir, manong da Vishal so lady sir. Aduga sir karino. Sige, sanjo haibu so manong da lady sir. Kari. Mako'y puna party ori sala. Karino sir. Mo ni machin mamay karino mako loy na pulis sir. Oh. Ngaiko, ay le. Santos, sir. Punjalo. Makong sila tori turga. Jingaga pro. Hani sir. Lao, somdala. Laone, somdala laone. Nung may gapay din na. Gunda tori ni na.
나타이 망게더니네. 나 야너 파워 밍아 더니 너디야. 하. 야너 파워이네. 라울. 너 먹고 체인지 빠르친거. 비모. 이터. 라오네 कैसे तो रोइने लाउने सीधी वाली बनी ने होरेन चेल लगा कप थोक पर खंगरी ने लाउने लाओ सोम द लाओ ओ नखोई दी मफम सिदा नंगना राजेश मानिश राजेश मतम पुनमक्तने आइन से लैबन खुदने आइन से पैसनबा अदुगने आई मंगाइरे हाइदुना पंगतौ तौबगी थबक से तौदब फैन सर पुंसी से फागी फरांगनी न खनगनु नंगना नंगी नचनुपि नुंसिबगुम मीगी ममा मपानसो मीगी मचानोपाद नुंसिरिबन नंगना नंगी नचनुपिदा नंगना वारकप करिसु काइबा लैते नंगना मीगी मचा वारकपदि नंगी मदुदा हक करि मत लैतेको सर माना अइगी चनुपिगी अइ नंगी नचनुपिगी मतुंगी नबदो नंगी नचनुपिगी नगुन्ननि मदो ताकपिगदबनि तंबिगदबनि अचुंब माइकई मत पुरुकनबगिदम हाइगदबनि नंग मीगी मचा अमत नुंसिबा फाउद्रो नंगबु नंगी नसुंगना मानब नुपी म उबद नुंसिबा फाउद्रो अपाम कलकप मिहोबा फाउद्रो मखोइदुसुने इमुंग मनुंग अदुगी नंगी नचनगुंबा मीगिसु मचनने मीगिसु निंगोने नंगना नुंसिरिबदुसुने इमुंग अमगी निंगो नंगी इमुंगी निंगोलदुसु मीना नुंसिरपनि नंगना नंगी नचनुपीबु अफबा लंबीदा पुरुकननबनि हाइदुना नंगना वारक वातेम जबा करिमता काइबा लैते अदुसुने फू चैदन हुजिक्ति तौबा यादे साउबदगी वारोबदगी नचनुपीदु हु थक्चंदुना सिखरबदि करि होइनि थौदो सिसु अइबु हाइजौ हारबदिने नंगना मरम ओइदुना लोइना थोनबो ओरंगदोर फरे संजू सर थौदो सि मतौ करमना सर थौदो से अइमोंददि मंगो मने आइशो थमोय मकक पाले इंखलकपगी मतम ओइबना क्लास 9 कारक मतमदा आइगी थमोयदा अइना सुजाताबु यमना नुक्सिजकी अइखोय यामना नुक्सि चानना हराउना अइखोय हौरक स्कूलदा अरे हिलिता तनकी इमा इपाना नंब इमुंग अमा ओइबना टेक्स्ट बुक फाउबनिं थिना लैबा ngamti आई लाइरब इमुंग अमगी मचान अदु सर नोंबा सुजाताना लाइखो अमतंग लाइखो करिनो करिनो ngarang su ojana si engona sengna hayo ojana sinakiba angka do halakti du karigino ai thabak ama sum tawbadagi aina ngaktraba ojana phan mathakta lepan mado nungaiti class 9 kara kana chau chau ro lepado ado anir ohum lak sure karinom di maram ama leram do mal karigino ba कैसे लेते दा मथंग दगिदी हप्ता हम फारगद ए दम तौरानी असेंबने अइगोंदा सेंना हाइबिउने अइना करिगुंबा पांगबा ngamba ओरदि पांगजेगेबा असेंबदि गोंदा हाइबिउ करिसु पांगनिया लेति मथंग हप्ता लेरगदि अदुम यारानी ना किसे टेक्स्ट बुक लेतबगिरो माने टेक्स्ट बुक लेरनी है कोई माना इंसान ना पी योन बदो मीना पैसा पिरक्ट्री नहान मरक तसु नुमिनिनी बंद तौखिबदु दैदा लेरनी दा यानी वारो बिबयादे छे अये टेक्स्ट बुक से सी पाइबी खरोबा हायेंग मुपुरो यानी नंगिदी अइगिदी यानी अखोय नाखनगिदो अखोय मानबी यावरी मंगोनगी लौरगा दुम यानी से पाइबिरो यारनीदा अइ मथंग हप्तादबुदि लेरनी यादे प्लीज अइना हाइजबसे अमुते याबियोबा से पीरबनिना लौ तारेने दुदि कैसु काइदी अदो अवार पालेरसु सुम हांगनसे अखोयसु हमना नुंगाइबे इमुंग नाथि
ꯇꯤꯟꯅꯁꯦ ꯍꯥꯏꯕ ꯃꯔꯨꯞ ꯃꯄꯥꯡ ꯀ꯭ꯂꯥꯁꯃꯦꯠ ꯑꯣꯏꯕ ꯍꯥꯏꯕꯁꯤꯕꯨ ꯁꯤ ꯅꯠꯇ꯭ꯔꯣ ꯑꯔꯩ ꯂꯩꯇ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯔꯒ ꯁꯨꯝ ꯇꯥꯟꯅꯕꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯗꯅ ꯊꯦꯡꯛ ꯌꯨ ꯁꯨꯖꯥꯇꯥ ꯁꯨꯖꯥꯇꯥ ꯍꯥꯏꯕ ꯅꯠꯇꯤꯌꯦ ꯁꯨꯖꯂꯇꯥ ꯍꯥꯏꯕꯅꯤ ꯑꯗꯨ ꯑꯣꯏꯔꯁꯨ ꯁꯨꯖꯥꯇꯥ ꯑꯣꯏꯅ ꯀꯧꯖꯒꯦ ꯌꯥꯔꯣ ꯁꯨꯖꯂꯇꯥ ꯑꯣꯏꯅ ꯀꯧ ꯍꯣꯏ ꯁꯨꯖꯂꯇꯥ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯍꯣꯏ ꯀꯩꯗꯧꯔꯤ ꯍꯥꯏꯅꯣ ꯂꯥꯛꯑꯣ ꯉꯥꯏꯔꯦ ꯂꯥꯛꯑꯣ ꯕꯤꯁꯥꯜꯁꯦ ꯑꯩꯕꯨ ꯀꯧꯔꯤ ꯃꯥꯒꯤ ꯕꯥꯏꯛꯁꯦ ꯇꯣꯡꯍꯧꯗ꯭ꯔꯗꯤ ꯑꯃꯨꯛ ꯈꯣꯡꯅ ꯁꯥꯡꯅ ꯆꯠꯇꯣꯏꯅꯤ ꯃꯥꯒꯤꯁꯦ ꯀꯩꯅꯣ ꯐꯝꯅꯕꯁꯨ ꯌꯥꯎꯗꯦ ꯀꯦꯔꯤꯌꯔ ꯌꯥꯎꯗꯕꯅꯤ ꯈꯣꯡꯁꯤꯅ ꯆꯞꯄꯒ ꯅꯥꯛ ꯅꯛꯇ ꯇꯧꯔꯒ ꯇꯣꯡꯗꯣꯏꯅꯦ ꯆꯠꯂꯨꯈꯤꯒꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯍꯌꯦꯡ ꯑꯗꯨꯝ ꯄꯨꯔꯛꯀꯦ ꯌꯥꯅꯤꯌꯦ ꯑꯗꯨꯝ ꯁꯤꯖꯤꯟꯅꯧꯋꯣ ꯑꯩ ꯍꯣꯔꯦꯟ ꯏꯃꯥꯗ ꯑꯃ ꯂꯩꯍꯜꯂꯒꯦꯕ ꯅꯣ ꯌꯥꯗꯦ ꯑꯩ ꯑꯗꯨꯝ ꯄꯨꯔꯛꯀꯅꯤꯌꯦ ꯆꯠꯂꯨꯈꯤꯒꯦ ꯍꯣꯏ ꯀꯩꯗꯧꯅꯣ ꯃꯤ ꯑꯁ ꯑꯗꯥꯏꯗ ꯏꯔꯥꯡ ꯇꯧꯗꯅ ꯑꯃꯨꯛ ꯂꯩ ꯂꯥꯛꯑꯣ ꯆꯠꯁꯤ ꯆꯥ ꯂꯥꯝꯃꯦ ꯂꯥꯛꯑꯣꯕ ꯑꯁ ꯉꯁꯥꯏꯁꯨ ꯆꯥꯔꯛꯇꯦꯕ ꯅꯪ ꯉꯥꯏꯔꯤꯉꯩꯗ ꯀꯩꯅꯣ ꯈꯪꯗꯦ ꯑꯁ ꯂꯥꯛꯑꯦ ꯀꯩꯅꯣ ꯈꯪꯗꯦ ꯆꯠꯂꯨꯈꯤꯒꯦ ꯀꯌꯥꯗ ꯆꯝꯈ꯭ꯔꯕꯅꯣ ꯂꯥꯏꯔꯤꯛ ꯂꯩꯕ ꯉꯝꯗꯕꯒꯤ ꯑꯣꯏꯔꯝꯃꯦꯀꯣ ꯈꯪꯅꯤ ꯍꯌꯦꯡꯗꯤ ꯂꯥꯏꯔꯤꯛ ꯑꯃꯃꯨꯛ ꯄꯤꯒꯦ ꯂꯥꯏꯔꯤꯛꯇꯨꯒꯤ ꯃꯔꯛꯇ ꯆꯤꯊꯤ ꯑꯃ ꯏꯔꯒ ꯍꯥꯞꯆꯟꯒꯦꯀꯣ ꯈꯪꯅꯤ ꯀꯩꯗꯧꯔꯒꯦ ꯕꯦꯝꯃ ꯑꯗ ꯑꯗꯨꯝ ꯎꯪ ꯂꯩꯗꯨꯕꯣ ꯂꯥꯛꯑꯣ ꯆꯠꯁꯦ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯕꯅꯦ ꯑꯁ ꯀꯩꯅꯣ ꯑꯁꯣꯝꯗꯁꯨ ꯕꯤꯁꯥꯜꯅ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏ ꯅꯪꯁꯨ ꯆꯥꯛ ꯆꯥꯔꯛꯇ꯭ꯔꯣ ꯑꯣ ꯏꯕꯦꯝꯃ ꯆꯥꯖꯔꯛꯇꯕꯗꯣ ꯅꯪ ꯉꯥꯏꯕꯗ ꯆꯥꯖꯔꯛꯇꯕꯗꯣ ꯂꯥꯛꯑꯣ ꯆꯠꯁꯦ ꯍꯣꯏ ꯅꯠꯇꯦ ꯀꯔꯤꯅꯣꯕ ꯉꯁꯥꯏꯗꯤ ꯃꯨꯔꯨꯒ ꯇꯧꯗꯅ ꯅꯪꯁꯦ ꯏꯔꯥꯡ ꯑꯃ ꯏꯇꯧ ꯇꯧ ꯃꯥꯜꯂꯤꯀꯣ ꯃꯑꯣꯡꯗꯤꯕ ꯁꯤꯗ ꯁꯥꯟꯅꯕꯗ ꯍꯩꯌꯦ ꯅꯪꯗꯤ ꯅꯨꯄꯤ ꯁꯨꯝꯕꯒꯗꯤ ꯌꯥꯝ ꯍꯩꯗꯣꯏꯖꯥꯠꯅꯤ ꯅꯪꯁꯦ ꯑꯁ ꯋꯥꯊꯤ ꯋꯥꯔꯦꯝ ꯇꯧ ꯂꯩ ꯅꯪ ꯌꯥꯗ ꯇꯧꯕꯅꯤ ꯀꯩꯗꯧꯔꯒꯦ ꯑꯁ ꯀꯩꯅꯣꯕ ꯅꯪꯅ ꯁꯤ ꯀꯔꯤ ꯂꯇꯥ ꯍꯥꯏꯕ ꯁꯨꯖꯇꯥ ꯍꯥꯏꯕ ꯀꯩꯅꯣꯁꯤ ꯅꯠꯇꯦ ꯀꯔꯤꯅꯣꯕ ꯁꯤꯗꯩꯁꯤꯕꯣ ꯀ꯭ꯂꯥꯁꯇꯁꯨꯅꯦ ꯑꯁꯤ ꯅꯨꯄꯤꯁꯦ ꯃꯁꯝꯒꯁꯦ ꯇꯪꯈꯥꯏ ꯁꯣꯝꯗ ꯊꯥꯗꯩ ꯁꯣꯝꯗ ꯊꯥꯗꯩ ꯑꯗꯨꯒꯅꯦ ꯂꯥꯏꯔꯤꯛꯇꯨ ꯀꯩꯅꯣ ꯑꯣꯖꯥꯅ ꯀꯟꯅ ꯇꯥꯛꯏꯉꯩꯗꯅꯦ ꯑꯩꯅꯦ ꯀꯩꯅꯣ ꯇꯨꯡ ꯑꯣꯟꯊꯣꯛꯑ ꯌꯦꯡꯉꯦ ꯑꯗꯨꯒ ꯅꯪꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯉ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯀꯣꯂꯣꯝꯗ ꯁꯨꯃꯥꯏꯅ ꯄꯥꯏꯔꯒ ꯈꯗꯥꯡꯗ ꯁꯨꯃꯥꯏꯅ ꯅꯝꯃꯒꯅꯦ ꯑꯁ ꯇꯤꯛꯇꯣꯛ ꯀꯥꯞꯄꯒ ꯅꯉꯣꯟꯗ ꯑꯗꯨꯝ ꯌꯦꯡ ꯂꯩꯀꯣꯁꯦ ꯑꯁꯤ ꯃꯑꯣꯡ ꯑꯃꯅꯤꯀꯣ ꯏꯔꯥꯡ ꯑꯃꯅꯤꯀꯣ ꯁꯤꯁꯦ ꯑꯁ ꯑꯗꯨꯒꯤ ꯑꯣꯏꯔꯝꯃꯣꯏ ꯕ꯭ꯂꯦꯛꯕꯣꯔꯗꯇ ꯌꯦꯡꯕ ꯑꯣꯏꯔꯝꯒꯅꯤ ꯑꯩꯉꯣꯟꯗ ꯌꯦꯡꯕ ꯑꯣꯏꯔꯝꯃꯣ ꯍꯦꯛ ꯈꯪꯉꯝꯅꯤ ꯃꯤꯅ ꯉꯥꯡꯁꯤ ꯀꯩꯅꯣ ꯈꯪꯗꯦ ꯏꯔꯥꯡ ꯑꯃ ꯏꯇꯧ ꯇꯧꯏꯀꯣ ꯑꯁꯦ ꯏꯔꯥꯡ ꯑꯃ ꯇꯧꯏ ꯍꯥꯏꯁꯤꯅꯦ ꯃꯁꯦ ꯀ꯭ꯂꯥꯁ 10ꯒ ꯌꯧꯗ꯭ꯔꯤꯉꯩꯗꯅꯦ ꯀꯣꯏꯅꯖꯔꯨꯖꯅꯨ ꯆꯦꯟꯒꯦꯒ ꯍꯥꯏꯔꯛꯆꯅꯤ ꯑꯁ ꯅꯪꯁꯨ ꯀꯗꯥꯏꯗꯒꯤ ꯀꯣꯏꯅꯕꯅꯣ ꯃꯤ ꯁꯨꯝ ꯅꯠꯇꯦ ꯀꯔꯤꯅꯣ ꯃꯥ ꯄꯤꯔꯤꯗꯨꯕꯣ ꯑꯆꯥ ꯊꯛꯂ ꯀꯔꯤꯅꯣ ꯅꯠꯇꯦ ꯈꯥꯎꯗ ꯍꯥꯞꯆꯟꯈ꯭ꯔꯤꯗꯨ ꯀꯩꯅꯣ ꯈꯤꯇ ꯆꯥꯒꯦ ꯀꯩꯅꯣ ꯅꯠꯇꯦ ꯅꯪ ꯐꯠꯇ ꯇꯧꯅꯨꯗ ꯀꯣꯏꯅꯔꯁꯨ ꯀꯩꯅꯣ ꯐꯖꯅ ꯑꯩꯈꯣꯏ ꯈꯪꯉ ꯀꯣꯏꯅꯧꯗ ꯑꯩꯈꯣꯏꯁꯨ ꯈꯔ ꯌꯥꯎꯅꯤꯗꯅ ꯑꯁ ꯀꯗꯥꯏꯗꯒꯤꯅꯣ ꯃꯤ ꯀꯔꯤꯝꯇ ꯄꯤꯔꯛꯄ ꯅꯠꯇꯦ ꯑꯁ ꯌꯥꯔꯦ ꯑꯩꯈꯣꯏꯁꯨꯅꯦ ꯍꯌꯦꯡ ꯃꯨꯛꯅꯦ ꯆꯦꯡ ꯀꯕꯣꯛꯇꯣ ꯀꯗꯛ ꯂꯥꯎꯕꯗꯣ ꯑꯩꯁꯨ ꯍꯥꯏꯈ꯭ꯔꯕꯅꯦ ꯈꯪꯕ꯭ꯔꯣ ꯃꯅꯤꯡꯒꯤ ꯃꯦꯅꯥꯎꯗꯣ ꯑꯗꯩꯅ ꯍꯥꯏꯈ꯭ꯔꯕꯅꯦ ꯑꯦ ꯅꯣꯏ ꯃꯦꯅꯥꯎꯗꯣ ꯃꯣꯏꯒꯤ ꯆꯨ ꯁꯨꯝꯃꯦꯗ꯭ꯔꯣ ꯑꯁ ꯆꯨꯐꯥ ꯆꯥꯕ ꯆꯧꯁꯤꯔꯣ ꯑꯁ ꯍꯥꯎꯒ꯭ꯔꯖꯥꯠꯅꯤ ꯆꯨꯐꯥꯗꯣ ꯁꯨꯃꯥꯏꯅꯅꯦ ꯃꯆꯦꯠ ꯁꯨꯃꯥꯏꯅ ꯁꯦꯠꯂꯦꯗꯅꯀꯣ ꯑꯗꯨꯒ ꯃꯣꯏ ꯆꯨꯍꯤ ꯂꯣꯜꯂꯤꯉꯩꯗ ꯇꯨꯞꯅ ꯊꯥꯗꯕ ꯑꯁ ꯄꯨꯔꯨꯛꯀ ꯁꯧꯔꯀꯥꯟꯗ ꯀꯣꯡꯒꯣꯟ ꯃꯃꯤ ꯂꯥꯎꯕꯤꯒꯥꯏꯗꯣ ꯄꯨꯔꯨꯛ ꯀꯥꯔꯦꯅ ꯑꯗꯨ ꯂꯣꯏꯔꯀꯥꯟꯗꯅꯦ ꯑꯁ ꯆꯨꯐꯥꯗꯣ ꯑꯁ ꯄꯜ ꯂꯧꯈꯠꯂꯛꯄ ꯑꯁ ꯀꯩꯅꯣ ꯈꯦꯔꯕꯥꯟ ꯀꯥꯏꯅꯀꯣ ꯃꯣꯏꯒꯤ ꯂꯩꯔꯤꯕ ꯆꯨꯍꯤ ꯂꯣꯟꯕꯒꯤ ꯃꯗꯨꯗꯤ ꯁꯨꯃꯥꯏꯅ ꯂꯤꯛꯑ ꯆꯥ ꯅꯣꯏ ꯍꯧꯖꯤꯛꯀꯤ ꯃꯤꯊꯥꯏ ꯑꯍꯥꯎꯕꯅꯒ ꯍꯦꯟ ꯌꯥꯄꯣꯟꯇꯦ ꯍꯥꯎꯒ꯭ꯔꯖꯥꯠꯅꯤ ꯑꯁ ꯅꯣꯡꯃꯇꯪꯗꯤ ꯆꯥꯔꯨꯁꯦꯅ ꯃꯐꯝꯗꯨꯗꯗꯤ ꯑꯩꯈꯣꯏꯕꯨꯁꯨ ꯄꯨꯕꯤꯕ ꯅꯠꯇꯦ ꯀꯩꯗꯧ ꯄꯨꯗꯣꯏꯅꯣ ꯅꯣꯏꯁꯨ ꯅꯊꯟ ꯆꯥꯅꯩ ꯑꯩꯈꯣꯏꯁꯨ ꯏꯊꯟ ꯆꯥ ꯇꯥꯕꯅꯤ ꯀꯩꯅꯣ ꯑꯩꯈꯣꯏꯁꯨ ꯂꯩꯖꯩ ꯀꯩꯅꯣ ꯑꯩꯈꯣꯏꯁꯨ ꯃꯦꯅꯥꯎ ꯂꯩꯖꯩ ꯃꯦꯅꯥꯎ ꯂꯩꯖꯩ ꯅꯪꯅꯕꯨꯗꯤ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤ ꯅꯣꯏ ꯃꯦꯅꯥꯎꯗꯨꯗꯤ ꯁ꯭ꯀꯨꯜ ꯀꯥꯔꯛꯄꯗ ꯆꯟꯗꯣꯟꯒ ꯊꯤꯜꯂ ꯂꯥꯛꯏ ꯀꯔꯤꯅꯣ ꯃꯥꯅ ꯇꯧꯔꯤꯗꯨꯅ ꯀꯔꯤꯅꯣ ꯃꯤꯒꯤ ꯀꯜꯆꯔꯅꯤ ꯀꯩꯅꯣ ꯀꯜꯆꯔ ꯉꯥꯏꯅꯤ ꯅꯠꯇꯦ ꯀꯜꯆꯔꯒꯤ ꯋꯥ ꯅꯠꯇꯦꯅꯦ ꯁ꯭ꯀꯨꯜꯗꯕꯨ ꯆꯟꯗꯣꯟ ꯊꯤꯜꯂ ꯂꯥꯛꯏꯗꯨꯕꯨ ꯅꯍꯥꯟꯁꯨ ꯑꯣꯖꯥ ꯁꯅꯥꯊꯣꯝꯕꯤꯅ ꯀꯩꯅꯣ ꯂꯦꯞꯄꯨ ꯀꯥꯏꯅ ꯂꯦꯞꯍꯜꯂꯤ ꯑꯩ ꯀꯔꯤꯒꯤꯅꯣꯅ ꯍꯣꯝꯋꯥꯛꯀ ꯇꯧꯗꯕꯩꯔ ꯈꯜꯂꯦꯗꯣ ꯆꯟꯗꯣꯟ ꯊꯤꯜꯂꯛꯄꯩꯅꯦꯅ ꯅꯍꯥꯟ ꯅꯣꯡꯃꯗꯤ ꯀꯔꯤꯅꯣ ꯈꯨꯗꯩ ꯐꯤꯔꯣ ꯀꯩꯅꯣ ꯐꯤ ꯑꯃꯁꯨ ꯏꯜꯂ ꯂꯥꯛꯏ ꯃꯗꯨꯅ ꯀꯔꯤꯅꯣꯅ ꯑꯣꯖꯥ ꯁꯅꯥꯊꯣꯝꯕꯤꯅ ꯍꯥꯏꯕꯗꯣ ꯑꯁ ꯑꯗꯨꯕꯨꯗꯤ ꯑꯣꯖꯥꯗꯨꯅ ꯄꯥꯛꯄꯅꯤ ꯅꯠꯇꯦ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯈꯨꯗꯩ ꯐꯤ ꯏꯜꯂꯒ ꯂꯥꯛꯏꯗꯨꯕꯣ ꯑꯁ
ꯉꯁꯥꯏ ꯑꯃꯅꯤꯡꯗꯒꯤ ꯁꯨꯅꯤꯇꯥꯅ ꯑꯃ ꯌꯥꯎꯕꯗꯣ ꯇꯦꯛꯆꯝꯗꯩꯗꯣ ꯍꯥ ꯑꯗꯨꯅꯦ ꯁꯨꯅꯤꯇꯥꯗꯨꯅꯅꯦ ꯈꯨꯗꯩꯗꯣ ꯃꯣꯏꯒꯤ ꯁꯥꯏ ꯃꯆꯦꯅ ꯐꯤ ꯁꯥꯏ ꯑꯗꯨꯗ ꯐꯖꯩ ꯂꯧꯒꯦ ꯑꯗꯨ ꯇꯧꯒꯦꯅ ꯃꯥꯅ ꯚꯥꯞ ꯍꯦꯛ ꯑꯣꯏꯗꯗꯅ ꯐꯖꯕ꯭ꯔꯥ ꯌꯦꯡꯒꯦꯅ ꯀꯥꯗ ꯊꯣꯛ इल्लुꯕꯅꯤꯗ ꯑꯗꯩꯗꯤ ꯑꯣꯖꯥꯗꯣ ꯐꯠ ꯆꯪꯉꯛꯄꯅꯦ ꯑꯗꯩꯗꯤ ꯒꯨꯗ ꯃꯣꯔꯅꯤꯡ ꯃꯦꯗꯥꯝ ꯇꯧꯕꯗ ꯐꯠ ꯐꯠ ꯂꯦꯞꯄꯗꯨꯗ ꯅꯪꯍꯧꯗꯗꯅ ꯃꯥꯁꯨ ꯐꯤꯗꯣ ꯂꯧꯊꯣꯛꯄ ꯅꯪꯍꯧꯗꯕꯩ ꯋꯥꯅꯤ ꯑꯗꯨꯕꯨ ꯀꯩꯗꯧꯋꯦ ꯍꯥꯏꯅꯣ ꯀꯔꯤ ꯇꯧꯋꯦ ꯍꯥꯏꯅꯣꯕ ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯆꯦꯡ ꯀꯕꯣꯛꯇꯨ ꯄꯨꯔꯛꯀꯥꯟꯗ ꯑꯩꯁꯨ ꯀꯗꯛ ꯁꯥꯏꯒꯦ ꯍꯥꯎꯕꯖꯥꯠꯅꯤ ꯍꯥꯞꯇꯅꯦ ꯉꯁꯥꯏꯗ ꯊꯣꯛꯑꯒ ꯅꯥꯁꯤꯛ ꯄꯔꯦꯡ ꯄꯔꯦꯡ ꯃꯈꯣꯡꯗ ꯂꯦꯞꯄꯒ ꯀꯨꯗꯨꯛ ꯁꯥꯏꯕ ꯌꯥꯝ ꯍꯥꯎꯕꯖꯥꯠꯅꯤ ꯑꯁ ꯌꯥꯔꯦꯁꯦ ꯊꯧꯔꯣ ꯌꯥꯔꯦ ꯊꯦꯡꯈ꯭ꯔꯦꯕ ꯊꯧꯔꯣ ꯆꯥꯛꯂꯝꯃꯦ ꯍꯥꯏꯗꯤ ꯅꯪꯕꯣ ꯌꯥꯔꯦ ꯃꯥꯅ ꯍꯪꯒꯩ ꯍꯪꯉꯕꯁꯦ ꯏꯔꯥꯡ ꯇꯧꯒꯦ ꯇꯧꯔꯒ ꯊꯧꯔꯒꯦꯁꯦ ꯀꯥꯈꯠꯂꯣꯁꯦ ꯆꯦ RX-100 ꯗꯣꯁ ꯇꯅꯟ ꯀꯔꯤꯅꯣ ꯇꯧꯔꯤꯗꯨꯕꯣ ꯁ꯭ꯇꯥꯔꯠ ꯇꯧꯔꯤꯅꯤ ꯀꯩꯅꯣ ꯊꯥꯎ ꯌꯥꯎꯗꯦ ꯃꯨꯠꯈ꯭ꯔꯅꯦꯃꯤ ꯇꯣꯡꯈꯠꯂꯣ ꯀꯥꯈꯠꯂꯣ ꯌꯥꯔꯦ ꯑꯁ ꯑꯉꯛꯄꯅꯤ ꯏꯁꯩꯗꯣ ꯑꯣꯏꯕ ꯗꯣꯁ ꯇꯅꯟ ꯑꯁꯨꯝꯅ ꯀ꯭ꯂꯥꯁ 9 ꯀ꯭ꯂꯥꯁ 10 ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯁꯥꯔ ꯑꯩꯈꯣꯏ ꯍꯧꯔꯛꯈꯤ ꯁꯥꯔ ꯃꯥꯁꯨ ꯁ꯭ꯀꯨꯜꯗ ꯑꯗꯨꯃꯛ ꯂꯥꯏꯔꯤꯛ ꯐꯅ ꯍꯧꯔꯦ ꯁꯥꯔ ꯑꯩꯗꯤ ꯇ꯭ꯌꯨꯁꯟꯁꯨ ꯑꯃꯠꯇ ꯇꯧꯔꯛꯇꯦ ꯁ꯭ꯀꯨꯜꯗ ꯇꯥꯛꯂꯛꯄ ꯈꯔꯗꯨꯒ ꯈꯔ ꯍꯣꯠꯅꯖꯔꯒ ꯁꯥꯔ ꯑꯩꯁꯨ ꯔꯣ ꯅꯝꯕꯔ 3, 4, 5 ꯁ꯭ꯋꯥꯏꯐꯥꯎꯗꯪ ꯇꯥꯛꯏ ꯁꯥꯔ ꯃꯥꯁꯨ ꯂꯥꯏꯔꯤꯛ ꯑꯗꯨꯝ ꯀꯟꯅ ꯍꯣꯠꯅꯔꯛꯄꯅꯤ ꯁꯥꯔ ꯑꯗꯨꯕꯨ ꯁꯥꯔ ꯃꯥꯒ ꯑꯩꯒ ꯁꯨꯝ ꯁ꯭ꯀꯨꯜ ꯍꯜꯂꯛꯄꯗ ꯂꯥꯛꯃꯤꯟꯅꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅꯤꯁꯨ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯤꯔꯥ ꯇꯤꯟꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯤꯔꯥ ꯃꯔꯨꯞ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯤꯔꯥ ꯑꯩꯈꯣꯏꯅꯤꯒꯤ ꯀꯥ ꯍꯦꯟꯕ ꯈꯣꯡꯊꯥꯡ ꯑꯃꯠꯇꯗꯤ ꯆꯠꯊꯈꯤꯕ ꯂꯩꯇꯦ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗ ꯊꯋꯥꯏ ꯌꯥꯎꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯛꯄꯅꯤ ꯏꯊꯛ ꯏꯔꯥꯡꯗ ꯀꯥ ꯍꯦꯟꯅ ꯇꯥꯎꯕ ꯂꯩꯇꯦ ꯑꯩꯈꯣꯏꯒꯤ ꯍꯥꯏꯕꯕꯨ ꯁ꯭ꯀꯨꯜꯗ ꯊꯦꯡꯅꯔꯤꯕ ꯎꯅꯔꯤꯕ ꯀꯧꯅꯔꯤꯕ ꯉꯥꯡꯅꯔꯤꯕꯗꯨ ꯃꯉꯥꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅꯤꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨꯗ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯖꯟꯕꯤꯔꯕꯅꯣ ꯈꯪꯗꯦ ꯏꯃꯨꯡ ꯃꯅꯨꯡꯗ ꯋꯥꯐꯝ ꯑꯁꯤ ꯇꯞꯅ ꯉꯥꯡꯅꯕ ꯍꯧꯔꯛꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯏꯃꯥꯅꯁꯨ ꯑꯩꯉꯣꯟꯗ ꯍꯪꯈꯤ ꯄꯥꯕꯨꯡꯅꯁꯨ ꯑꯩꯉꯣꯟꯗ ꯍꯪꯈꯤ ꯑꯩꯈꯣꯏꯗꯤ ꯃꯇꯤꯛ ꯆꯥꯗꯕ ꯏꯃꯨꯡꯅꯤ ꯑꯩꯈꯣꯏꯗ ꯁꯣꯏꯗꯅꯃꯛꯀꯤ ꯋꯥ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯏꯃꯥꯒ ꯄꯥꯕꯨꯡꯅ ꯍꯥꯏꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯑꯩꯒ ꯁꯨꯖꯥꯇꯥꯒ ꯁ꯭ꯀꯨꯜ ꯍꯜꯂꯛꯄꯗ ꯅꯣꯡꯃ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯈꯤ ꯁꯟꯖꯣ ꯏꯃꯥꯈꯣꯏꯅ ꯀꯔꯤꯅꯣ ꯍꯥꯏꯕ ꯏꯃꯥꯈꯣꯏꯅ ꯀꯅꯥꯅ ꯀꯔꯤ ꯇꯝꯖꯜꯂꯕꯅꯣ ꯈꯪꯗꯦ ꯅꯪꯒ ꯃꯔꯤ ꯂꯩꯅꯕꯗꯨ ꯅꯣꯏ ꯏꯃꯨꯡꯅ ꯍꯌꯦꯡ ꯌꯥꯔꯛꯑꯣꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤꯗꯤ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯑꯗꯨꯅ ꯅꯪꯒ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯅꯛꯅꯔꯨꯅꯨ ꯍꯥꯏꯗꯅ ꯏꯃꯥꯅ ꯍꯥꯏꯔꯛꯄ ꯑꯣ ꯑꯗꯨꯗꯤ ꯄꯥꯕꯨꯡꯅꯁꯨ ꯑꯗꯨꯝ ꯍꯥꯏꯔꯝꯃꯅꯤ ꯄꯥꯕꯨꯡꯅꯁꯨ ꯑꯗꯨꯝ ꯍꯥꯏ ꯈꯪꯗꯦ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯁꯟꯁꯨ ꯑꯩꯁꯨ ꯌꯨꯝꯗ ꯏꯃꯥꯒ ꯄꯥꯕꯨꯡꯒꯅ ꯌꯥꯝꯅ ꯉꯥꯡꯉꯤ ꯁ꯭ꯀꯨꯜ ꯍꯜꯂꯛꯄꯗ ꯅꯪꯒ ꯍꯜꯂꯛꯃꯤꯟꯅꯒꯅꯨ ꯑꯗꯨꯒ ꯅꯪꯒ ꯑꯩꯒ ꯂꯥꯏꯔꯤꯛ ꯋꯥꯏꯊꯣꯛ ꯋꯥꯏꯁꯤꯟ ꯇꯧꯅꯒꯅꯨ ꯍꯥꯏꯗꯅ ꯑꯗꯣ ꯑꯩꯈꯣꯏꯅꯤꯅꯕꯨ ꯀꯔꯤ ꯑꯔꯥꯟꯕ ꯇꯧꯈ꯭ꯔꯕꯒꯦ ꯁꯨꯖꯂꯇꯥ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯦ ꯑꯩꯈꯣꯏꯅꯤꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯗ ꯑꯎꯕ ꯀꯅꯥꯅ ꯃꯃꯤꯠ ꯅꯨꯡꯉꯥꯏꯇ꯭ꯔ ꯃꯥꯜꯂꯦ ꯑꯁ ꯀꯩꯁꯨ ꯈꯟꯗꯦꯗ ꯑꯩꯗꯤ ꯅꯪꯒ ꯑꯩꯒꯅ ꯀꯩꯁꯨ ꯂꯥꯟꯕꯁꯨ ꯅꯠꯇꯦ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯁ꯭ꯀꯨꯜꯗꯁꯨ ꯂꯥꯏꯔꯤꯛ ꯑꯗꯨꯝ ꯇꯧꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅꯤ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯁꯣꯟꯅ ꯂꯩꯕꯁꯨ ꯅꯠꯇꯦ ꯑꯗꯣ ꯅꯪꯁꯨ ꯀꯤꯔꯕ꯭ꯔꯣ ꯑꯩꯗꯤ ꯀꯩꯗꯧꯕꯩ ꯀꯤꯗꯣꯏꯅꯣ ꯑꯩꯗꯤ ꯀꯩꯝꯇ ꯀꯤꯕ ꯂꯩꯇꯦ ꯑꯩꯗꯤ ꯅꯪ ꯀꯤꯔꯝꯗꯧ ꯃꯥꯜꯂꯦ ꯀꯔꯤꯒꯤ ꯀꯤꯗꯣꯏꯅꯣ ꯑꯗꯣ ꯅꯪ ꯐꯥꯒꯤ ꯁꯨꯝ ꯂꯥꯞꯊꯣꯛꯈ꯭ꯔꯗꯤ ꯑꯩꯈꯣꯏ ꯊꯕꯛꯁꯨ ꯂꯩ ꯀꯔꯤ ꯍꯣꯏ ꯅꯪ ꯉꯔꯥꯡꯁꯨ ꯏꯃꯥꯅ ꯋꯥ ꯀꯩꯅꯣ ꯌꯥꯝ ꯉꯥꯡꯗꯣꯏꯅꯦ ꯄꯥꯕꯨꯡꯅꯁꯨ ꯋꯥ ꯅꯉꯣꯟꯗ ꯅꯪ ꯁ꯭ꯀꯨꯜ ꯍꯜꯂꯛꯄꯁꯤꯗ ꯅꯪ ꯁꯨꯃꯥꯏꯅ ꯇꯧꯔꯤꯕ ꯄꯥꯎꯁꯤ ꯇꯥꯕꯗꯒꯤ ꯑꯩ ꯌꯦꯡꯒꯦꯅ ꯊꯧꯋꯥꯏ ꯂꯥꯛꯏꯅꯤꯅꯦ ꯍꯣꯏ ꯅꯨꯄꯥ ꯅꯪ ꯀꯅꯥꯅꯣ ꯅꯪ ꯀꯅꯥꯅꯣ ꯇꯥꯃꯣ ꯑꯩ ꯍꯩ ꯇꯥꯃꯣ ꯒꯥꯏꯅ ꯅꯪ ꯑꯩꯒꯤ ꯏꯆꯤꯟꯅꯥꯎꯔꯣ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯅꯪ ꯑꯩꯉꯣꯟꯗ ꯇꯥꯃꯣ ꯒꯥꯏꯅ ꯀꯧꯒꯦ ꯍꯥꯏꯕ꯭ꯔꯣ ꯀꯩꯒꯤꯅꯣ ꯅꯪ ꯁꯤꯗ ꯇꯥꯃꯣꯆꯧ ꯃꯥ ꯀꯩꯁꯨꯝ ꯍꯥꯏꯗꯕꯅꯦ ꯍꯩ ꯇꯨꯃꯤꯟꯅ ꯀꯩꯒꯤꯅꯣ ꯅꯪꯅ ꯅꯃꯤꯠ ꯐꯥꯎ ꯀꯥꯛꯇ꯭ꯔꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯗꯅ ꯂꯩꯒꯦ ꯂꯩꯇꯦ ꯅꯪꯅ ꯁꯤꯗ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯇꯥꯏꯞꯇ ꯍꯩ ꯅꯪ ꯏꯆꯟꯅꯨꯄꯤ ꯁ꯭ꯀꯨꯜ ꯍꯜꯂꯛꯄꯗ ꯅꯪ ꯁꯤꯗ ꯁꯨꯝ ꯏꯟꯅꯩꯁꯤ ꯀꯩꯒꯤꯅꯣꯕ ꯅꯪ ꯇꯥꯃꯣ ꯑꯩ ꯀꯔꯤꯃꯠꯇ ꯑꯩ ꯍꯥꯏꯖꯈꯤꯗꯦ ꯍꯩ ꯇꯨꯃꯤꯟꯅ ꯇꯥꯃꯣ ꯃꯥꯒ ꯁꯨꯝ ꯏꯆꯝ ꯆꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯥꯛꯄꯅꯦ ꯇꯥꯃꯣ ꯂꯝꯕꯤ ꯑꯁ꯭ꯋꯥꯏ ꯃꯇꯦꯛ ꯐꯥꯎ ꯄꯨꯜꯂꯦ ꯃꯣꯏ ꯑꯗꯨꯝ ꯁꯤꯗꯒꯤ ꯆꯠꯈ꯭ꯔꯗꯣꯏꯅꯤ ꯍꯩ ꯑꯩꯅ ꯇꯧꯔꯤꯁꯤꯗ ꯌꯦꯜꯂꯛꯀꯅꯨ ꯀꯣ ꯑꯩꯅ ꯇꯧꯔꯤꯁꯤꯗ ꯍꯣꯔꯦꯟ ꯌꯨꯝꯗ ꯅꯪ ꯏꯃꯥꯒ ꯄꯥꯕꯨꯡꯗ ꯂꯣꯏ ꯇꯝꯗꯣꯏꯅꯦ ꯅꯪ ꯈꯪꯕ꯭ꯔꯥ ꯆꯪ ꯆꯠꯂꯣ ꯃꯥꯡꯗ ꯆꯪ ꯍꯩ ꯅꯣꯏ ꯆꯠꯂꯣ ꯅꯪ ꯅꯦꯎꯒ ꯇꯥꯃꯣꯆꯧ ꯀꯩꯁꯨ ꯇꯧꯕꯤꯔꯨꯅꯣꯕ ꯇꯥꯃꯣꯆꯧ ꯍꯩ
낭 염려로 강리노 절로 해버려 찾았다 회의 타모 절로 타모 낭 얌파오래나 낭 얌파오래 행이 떡이더라 행이 떡이더라 봐 타모 아이 그리 떡적 그리 떡 타모 절로 하잉이 놈이 나마나 바쁘로 라카다 와리의 시계로 입에 샤룩 하잉 따비라시 Lakle Inspector Tayay Lakle Inspector Tayay Uthanaba Kanbinaba. Thank you, sir. Welcome. Uthanaba. Kanbinaba. Inspector. Tayay. Lakle. Inspector. Tayay. Hanana tagachari nga sige inspector tayo lising ang mga chama nga kontraga ni Pansuba tangkak 10 second. Mihat pa kanano haiba khangli adabu karam na hat pagi matau karam na hali haiba tangkak haiba tare adugi wari se lotion mangam da bang si wari se duna aroi ba tangkak haing soidina mayam tabirba pangbiragani. Thank you so much tagachari ateng fawo yobiri basing 90.0 wahong radio da tabiri basing ISCOM the meeting tabiriba loina na Diamond TV YouTube da aduga SK TV da GTPL cable da meeting tabiriba sing podama anana tagachari comment tentang na pazagi mayam wari sige nuksibo wari khara dum lehori haidar amata ukram na kamai torokiba wari se maning mamang khara onthok na raga hobane wari se duna khara makhan haidar thank you so much tagachari tharomsu yaubiriba pumnama kadaga lalita inkom tagachari daga hemo chandra langtaban tagachari daga sanjarmam tombishana tagachari beman ningthokong tagachari 10 second gi matang da message biba manitombi asem tagachari ma tagachari hemo chandra langtaban once again sangita sapam wari se yamna fazai daga misa se sinu khalagai cha se abadani thank you so much baby koncheng bam tagachari sabir mai bam tagachari prabhavati devi tagachari aduga sarwari amna nuai tapire prabhavati thank you so much manito me same tagachari prem naurem 1 2 3 tagachari robita sir james wari amnung si tapirapa tagachari sorokai bam sumila leima wari fazai tagachari tapire sanjarmam tombishana wari fazai tapirapa anjali chingtham nungaira kan da loikre 10 second wari fazai tapirapa tagachari maisnam sangba nabi tagachari angakpa mabung haidu tare tapire hemo chandra langsaban tagachari sir james haringa leitena tagachari wari ano fazai high school tamlingai gi matam du ningsinge high school tamlingai gi seng mathodok myam yawne ngasi wari se tagachari Anjali tagachari sir wari khuding loina fazai loina nungai wari makhang ai jari tapire thank you so much prem naurem tagachari wari am nungsi tapire thank you
Ibem Saning Togam Madam Tagachari Wari Fazay Sajalata Hat Pasina Kana Mo Uriba. Yes, Adu Wari Doni Molak to say. Adu Wari Mati Amal Heuri Haidar. Ranjana Hizam Tagachari, Ranjana Hizam Live Yogiri, Asi Tagachari, Wari Hamnungai, Asidi, Chat Yogari, Nuktigedum Leptanatazi, Chat Yogresuna Tapirak Tagachari. Thank you so much, Lucia Som Tagachari. Imamani Tomi Asem, the good night, Heidi. Nungai ni Potabisi, Robita Tagachari, Abe Kangembam Tagachari, Bungwari, Nungai Tapirakwa. Thank you so much. Haying Soyden Aruba Tankak Wirani, Haying Wari Sida Angapomam Tokodos. Anyway, the Sabir Maibam Tagachari, Wari Nungai, High School Life, Tankok to Puni Nusi. High School Life, the Gwina Toropongatani Hapsali, the Wari doesn't it? Thank you, Tagachari, Lalita, Yankom, Wari Amna Nungai, Makakoran, Gazeri Tapini. Manitobia Sem, Tagachari, Hanana. MD Amzad Khan Tagachari, Varitaban Nungajay Sir, Tapirak Paduga, Sapam Santibala, Tagachari, Brajesori, Takel Chambam, Orisiano Fazina, Tapirakpa, Manitombia Sem, Tagachari Hanana, Somokanta, Varifazina, Tapirakpa, Ibeman, Ningtau Kongdagi, Tagachari, Hemolata, Langtaban, Napigan Hemolata, Nati Hemochandra, Pa was a mid Usalaktre, Tagachari, Hemochandra Sir, Tagachari, Kurajam Memi, Tagachari, Sujalata, Hatpa. Me say anyway. Sorokaibam Sumila Lema Wari Nuan Tapirak Jiban Naurem Tagachari Wari say Kalubana Ama Wairakpana Ama Fazakre. The name of Nungazes Mayam Makanma Amana Uirambad. Thank you. Tagachari. Yumkaibam Helen Tagachari a Sigi episode Nungaina Tapirak Tagachari Sabi. Tagachari MD Amjad Khan Tagachari Sapam Santibala Tagachari Boy Toksom Tagachari. Thank you so much. Adaga Sleepy Eagle Inspector Tayai Kuira Bagitung Danga City Mokyaugzarin. Thank you so much. Yawi Bagidamak Kogimi Amwatli family me Amhaitar Lan Manungsita Lan Kapal Winesat Kre. But me Masing Zahaitar and Omonomagi and Katpirakuni Kuningazari. Tagachari, at the Wire Park and Menelui, Tayai the corner Chamarak Tabi. Anjali sing down Tagachari, Sakuntala, Maibam, thank you so much. Yupa James, sorry for Zeta Pirakpa, Tagachari, the Nabi, no my team. Tumba Yaro Dorisar, Nungai Kanda. Haying lady get over Haying Amuk Haraun Nungai, Quitaminega Lore. Haying Amuk Taminas. Nasiminat Nifuma Sangi, Lucina Bona Haitare. Thank you so much, Adu Victoria Tom, Sabir Maibam. Haying Amuk Tangner Simiam, Ranjana Hizam Tagachari, Ponomak Tagachari, Kaiba Melen, Ponomak, Lucian Jabagi, Yaba the Luxagi, Sanjoy Pangamam, Tagachari, Mayam Ponomak, Afabaya Pabo Iminersi, Matam Ponomakta, Imalibak, Sanalipak, Ipai Puna Quigamak Tambiramba, a Koipuna Tongan Tongan Bakang Purup Kayana Nuxisan and Himinariba Ponomak, Iram the Masiki the Makpulek, Naleminasi, Altuna Leminasi, Afabaya Pabo Iminersi, Ponomapu, Kurumjari. Loina na wahong radio da sanduk chaba aduga YouTube da sanduk chaba khosem live to sanduk chaba thorong matang se lepchare makata badi ISCOM da amadi SKTV da amadi GTPL hari betonga tonga platform sing da muk makata na da mo sanduk saki gani hauji gidi punama pu khurumjari sanale pak iramdam kanglai pang na yai phari